ngasi akoina pangthok cherba choyan sabisi India masa pun mesin thuna Gandhi Jayanti si akoi kani Mahatma Gandhi bui kai khumna boina mahaki mapok kumon pangthok pagi thoram masida akoina India gi oina masa mau lana leiba lekai khungam kuding baki cleanliness have poto mission nama sangsaliba mission adu khoi jo saruk ya jaba moina sahi kuding oina pangthok chaba chingkham mamang development organization na lisang chena khoi chahi ni fu asi asmain tawduna khoi pangthok chana domak lai handak chahi gi oina sa khoi khun manung tamai sidagi tamai gi akhoi gi manung ngom dagi haujarak laga soipa pi phai yauro ure so pi bazar dagi am hajan jaraga akhoi gi hauru mako akhoi club na koliba jaga asi phawbo si sorok ki na gate si akhoi sorok ki na gate te songi ba si khak natana lambi de le lambi ba akhoi koila thab sui kui dere adubu kudong thibadagi karigumba lambi stage karigumba khara breaker le paso dum yawi hairi ba jaga singa du so akhoi sambiram lagu matung da wala palai ba du so akhoi gi thawgang ni khangna madu ma sokare mention jabani aduga sorok ki na gate te songi ba pan ba leiri ba akhoi gi lambi singbi songjela liba uwa hajelei ba mayam du so akhoi na madu ma so haide chabani aduga loina na sigumba mission program sa akhoi laikai khungam kudimakta akhoi MLA mantri kha ngai dena akhoi gi nong hek tarak paga lambi gi nage ta tungi bi sing se si akhoi ne te sa gi ta ni khalaga pangthok minaba akhoi gi thabuk thorom sing haibadi sing adu tunghan da ba taraga di MLA mantri ngai da bi da akhoi gi ta ni khalaga madugum ba potu taw ba taraga di akhoi gi lambi si akhoi gi paja isana su akhoi gi tafam thokpa daita do lohon janingi aduga asiguma program si makha ta na su lilong masa sin thungna makha tarak padi akhoi function na megi damakta LUC goi pandamam su leji ngasi pangthok chari ba si su akhoi LUC na jaga jaga chingjaw ru su akhoi pangthok chari lungai sa pangthok chari aduga akhoi tamai da su sigi misal si pangthok sabani